on the way. Honorable Union Home Minister Amit Shah ji ki phone lae. Hojik assembly da pung 13 dagi assembly da salani. Sorry, parliament da salakanda Manipur ki praja lakh kaya sina sahi kaya sumna laurga lakba aikogi indigenous population kanjunabagi adugumba ILP or masiga manava or madu ki damta koi Manipur people's bill semdana assembly da pass hogi badudagi hella kanba hella fully protected toba already aikogi Mizoram tribal state Nagaland na singbada sanadana leraba ILP Manipur da extend tauragani haidana lauthoni aduna Manipur ki praja punamak aduga BJP ki karyakata punamak lambi da thoga honorable Prime Minister Modi ji ki aduga honorable Union Home Minister Amit Shah ji ki Manipur ki damakta aikoina mangdaba potsak khara tawbirapagi damakta madugi thagatpa madugi haraubodo lambi lamsang punamakta harauba phongdokpinaba thagatpinaba ai mayamda appeal tawjari. Thank you. Aina